Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau yai khumba news ta gila khojarake laisram Kamal Babu thiba humbagi thabak leptana chathari leimakung army camp manungda thabak suba changkhibadagi mafam khangna mangkhiba laisram Kamal Babu Manipur Police amadi Indian Army gi apunma combined team na pak sana thiba humbagi thabak chathaba leptri mahapu thiba phangnaba 2000 plus troops helicopters drone amadi Army tracker dog fawa season adna thibagi thabak chathari haina Manipur Police Control Room na thadorok cherol amana khangalakli laikan nabangam dana mioi ani laikhidre yang thangda laiba KP College sa hangba relief camp da lanjen aduna laiba mioi ngarang nungthil wangoi police station gi manung chanba yang thang pukri achoba mayada leng utpangam dana lairama mioi ani laikan nabangam dana laikhidre haidi mioi ani adudi Churchandpur district ki Singhat chagi lanjelaktuna KP College sa hangba relief camp ta laiba nongmaithem bolhen kuntra ga taruk apok palaikhidaba and imbom chani atopa mioi aduna Imphal West ki manung chanba kaithel manbi kaithel dagi hojikna hiang thangda laiba Johnson kuntra ga ni thoi apokpa sembong ni haidi pausina hai makhoi ani ngarang hiang thang pukri achoba mayada lengot pangamdana Lairambadagi mafam adugi miyamna Rims Hospital pukhatki adubu hospital gi maikaidagi siraga pukhalakle haina khangalakibani tungda makhoi animagi hakchang lauraba matung aroiba mathau mangam pangthokre misi asigi matangda chap chaba khangdoknaba wangoi PS na case ama lokhatuna thijinba hokre haidi lanjena duna relief camp ta changjafam lauriba bolhen pigliba macha ani amadi macha nupa mari ga loina biga lehori leimakung army camp maya da laiba matam khara solo laga thamlamba naga amagi yumgi GI sheet jinga Phaktoklaga pukhiba yauna thong kokhairaga amadi atai imungda laiba potlam kaya kukisingna Hurankhre thawong adu naga singi maikaidegi akanma mawongda condemn tawba yauna thawdo asida naga singna tumina leiroi haina phongdokre press na phangba paugi source matung indadi thawdo odu ngarang December amagi numidangda thokhibani yum adugi maning thangba sarukta kuppa jinga yauna phaklang khariba jinga gi saruk sing adu loina sidoklaga hurankhibani so loliba yum adugi thong thugairaga kitchen da laiba potlam sing yauna imung da laiba malchang kaya ama suhra laga pukre thawdo odu naga sing mai kai degi pendaba phongdola duna Manipur gi mafam khudimakta naga sing khundari bani kuki sing na yumthak kupliba jinga yauna atai potlam kaya hura laga pukhibada natana electric wire su kakthat laga pukre masida naga sing na tumina lairoi haidi maraga sida laimakhong area protection committee gi mai kai degi liangmai post and video clip haiba amadagi yumfam oiraga print amadi social media da Kangpopi district ki leimakhong area da laiba liangmai amagi yumdagi kulai paiba kuki singni chingnaba singna sagun tawkhre haina pau sandoragli ba si achumba nate social media da post sagun tawkhre haina phongdokli ba yum natraga chingmang da laiba ategi yum sing leimakhong bazar manakta lariba yum sing asi Indian Army na ngak senduna laibe yumni maramasina yum sing asida huran sinti ki thabak chathaba tarabadi yumbu na soidana manak nakpa police ta chatuna wagat kani leimakhong area da laiba kuki singi maming paksen duna makoi buming chathian na bahona fam thokte matang asida huran changlam le hariba yumbu aduna mahaki yum thadok tuna chena senadaba thamliba karigino aduga huran ba changlam laba matungda kuki singna taisilakliba karigino masana section dabadagi yumda huran ba changlam ba adugi daita lofam thoktabra matang asida mioi kharana yamna mabuk fattaba wakhal amaga loinana kanglop masel nungsina handana ba honaragli leimakhong area si tongan tongan ba kanglop sinapuna khundaba mafam ni mafam asida thodok ama thokpada kuki khaktada taisiliba karigino Madugi chap chaba khudam lairabra kachanaga amana kuki singda kai hobagi warol thorok liba karigino kumja 2023 gi May thadagi leimakhong area da laiba kachanaga singi yuma mata mai thadana lairiba karigino haiba si makhoi masana hangfam thoktabra mayum thadok tu nachat kiba yum amagi ngak sen bana traga soyangam tho andaba haiba si kuki proof na dai telefon thokte loina ngak pi sen view haina hairak pasu leite maramasina yum amada mangata thokpa matamda Khudam laitana kuki da hekta taishin bagi thaba asi to kadabani natragadi mara sirakliba yumbo adugi mathakta ain gi oiba thabak lokhatkani khongthang asi laktringai kuki da mara sirakliba liangmai yumbu aduna leimakhong area protection committee na la le haina changjar kadabani haidi Khetrigao Maidai Pangal United Club ki press statement amadagi lakhojarake Yada amadi yoba club na konba mafamda drug ka mari lenana mi faba lakpa arambay tengol gi mioi mari faduna police ta sinakibasi Khetrigao Maidai Pangal United Club na akan mamawong da condemn tawi yoba club na Khetrigao gi Maidai Pangal singi apex body ama oiriba Khetrigao Maidai Pangal United Club the information ama fawba piramdana amadi khanaramba tawdana Unliterally decision lauduna Arambay Tengol gi mioi mari police ta sinaramba busu condemn tawi Arambay Tengol na anti-social element sing muthanaba drive sa tharakpa si Khetrigao Maidai Pangal United Club na matam chuppada support tawi adubo
KMPUC nasu yamna kanna drive chathari amadi makhata nasu chathakigani amadi KMPUC safonglakpa matamdasu press media gi khuthangda leibang miyamda KMPUC na konba mafamsingda mi faba drive chathaba matamda KMPUC tapau phawiraktuna punna thabak tawminanaba phongdokhiba leirabasu KMPUC ta information amata piramba tawduna khutlai paiduna drive changakpadagi misinformation kaya thokiba asibusu KMPUC na ninda tawi yoba amadi yada club na KMPUC gi ayaba yaudna Khetrigao gi mafam amata da tawning mathabak tawbi yaroi kariguma tawramba taragadi masida thoklakpa afafatagi daita pumnamak yoba amadi yada club na pugadabani Manipur da khunda minariba furuf pumnamakna rumor da thazabiganu batch interest da work toba miyoi kharana Maitai amadi Maitai Pangal anigi marakta lairiba nungsibagi mari thadatnaba honarakpa si laibak thibani amadi masigumlaba hu chelaba tongan rumor kaya sandokliba si khudakta lepnaba KMPUC gi site tagi appeal tawjari Panglon kaina LP pairamami top 18 Assam da thindokre chenaba SDC ama suspend tawkre elected member sing aikhoi masel manungda yanadaba sing kona tawsi state sigi oriba isuda hanam pukning changna thabak tawmina si chief minister Imphal West ki manung chanba mayang Imphal Bengunda leiba bakery amada thabak subani haibanan local kungamapal ILP kanglon chumna pairam dabagi ngarang lengang na fagatuna samda thindokre loina na kanglon chumdana ILP pibada chenabani haiba revenue department gi SDC amasu suspend tawkre hairi hiramasiga mari leina na ngasi numidang CM secretary ta pangthokpa pawgi mifam amada chief minister and ben hainan local khara ILP pass yaudana ain kaina mayang Imphal Bengungi area da laiba bakery amada thabak suduna leire haiba paw phangbadagi police ki team amana changsinduna thiba humbagi thabak chathabada hairaba miyoi kungamapan asi kanglon kaina ILP pairam badagi fagat pangamki miyoi sing ase Assam ge Aadhaar card pairamba oibana Assam lengakta sinabagi damak Manipur dagi thindokre kanglon kaina ILP piram bada chenabani haiba lenga ke official amasu suspend tawbaga loina na kanglon kaina pass pibagi thabak sing yengsinaba home department na mari leinana District Administration amasung Deputy Labor Commissioner da Hurankhre haidi mahangnam hai chahi asigi July 3 amadi August 13 ta ILPP bada kanglon chumna piram dabagi damak lenga ki official ani suspend tawkhiba laikhre India lengang na Manipur gi yalomi singi khalaga pirakhiba ILPS pu official singna ningthijana implement tawbagi mahut lana sijenariba si tawbiganu kariguma lana tawramba official sing thengnarabadi official adugi mathakta ain gi oiba chapchaba action lokhatkani ngasi ama soikhibada tungi mirol da chawna akaiba oirakadawribani haiba aikhoi puna khangminaba changi miyangi mihut oirabasu lenga ki official oirabasu thamoi sengna laiba ki damak khalaga thabak tawminaba changi elected member sing so state segi oriba issue ase da pukning changna thabak tawminasi aikhoi masel gi manungda yanadaba sing adu kona tawsi ngasi gi mirol asi kanba ngamnaba honna minaram si haikhi state sida ILP mapungfa na implement tawnabagi damak state lenga na state level gi thakta committee semle committee sida commissioner home na chairman UIDAI CEO land resource department DC SP Singh Suyari committee asida numitaraga mangani gi manungda lengakta report pikhalakna basu Hurankhre hairi mahangna hai lamdam asida maheurol degi leiminaraklaba yellow furup kunthraga marirom asina sulamdam asida ain kaina sangsilakpa mitop sing khandok pada thamoi sengna mateng panghaningi mitop sing yokhot piganu haiki nakalamarom da Manipur degi lanjena duna Assam gi Karvi Anglon da leibani haiba kuki lising amarom haukiba numit kharani gi mamangda Karvi Anglon Autonomous Council na KAAC na Karvi Anglon thadokadabani haiba kan mawafam thamkhiba duga mari lenana chief minister na phongdokhibada hairiba kuki sing asi mamangai degi leyaklaba kukira natraga illegal immigrant la khangdoknaba verification gi thabak chathagani haina sumangna phongdokhi laishram Kamal Babu thiba khangna leiriba sigi matangda palladuna CM na lenga ki maikai degi Kamal Babu fangnaba army gi helicopter fawba sijinaduna thibagi thabak kana chathari miyam pukning phatana leibinabasu chief minister na appeal tawkhi